नुमित तरानी चुपना चथगदबा कुनिपान लक्सुबा इम्फाल बुक फेयर हौदोखरे नथगी मिरोल सिंह लाइरिक पाबगी हैनबी लेहन बतंगाई फदे हाइना आर्ट एंड कल्चर मिनिस्टर एल जयंत कुमार ना हाइरी कॉलेज ऑफ एग्रीकल्चर इम्फाल ना इंडिग्राम लैब्स फाउंडेशन न्यू दिल्ली का खुदसम नदुना क्लाइमेट चेंज लैंड रेस्टोरेशन अमदी फूड सिक्योरिटी की थीम द निधि एक्सेलरेटर रॉड शो प्रोग्राम पांगथोखरे अहुम रक्सुबा खेलो इंडिया यूथ गेम्स गुवाहाटी की इंदिरा गांधी स्टेडियम दा अचौबा थौरम अमगा लोइनाना यूनियन स्पोर्ट्स मिनिस्टर किरेन रिजिजूना हौदोखरे अमसों मणिपुर की फुटबॉल की पुआरी दा इहान हानबो ओइना अमुक्तदा अंडर 13 अंडर 15 अमदी अंडर 18 की अपुनबा मणिपुर यूथ लीग फेब्रुआरी अनिदगी पांगथोकपा हौरगनी मैं बकुरुमजरी अदुम नेंगबिरिबस इंपैक्ट न्यूज ने आई खांगन मंथोइनो हेनबी हौजे पुंगजा सिफावबु की मरुइबा पावसिंग म्याम दपिजरी पास तौख्रगा हौजे फावबा इंप्लीमेंट तौदना लेरिबा मणिपुर पब्लिक लाइब्रेरी एक्ट 1988 अथुबा मतमदा इंप्लीमेंट तौबा मतम ओइरे हाइना CAF एंड PD मिनिस्टर कराम श्यामना CM की पुकनिंग चिंगसिलकले नाकलमरमदा एक्ट थंबदी अराइबनी तौबदबु ngasi मिरोलना लाइब्रेरी चंगबगी हैनबी लेरक्ट्रिबा असि हाना लेहनबा तंगाई फदे हाइना आर्ट एंड कल्चर मिनिस्टर एल जयंत कुमार न फोंदोरखले वाफम सिंह असि ngasi हौरगा थासगी 18 फावबा नुमित तरानी चुबना चथगदबा कुनिपान लक सुबा इम्फाल बुक फेयर हौदोकपगी थौरमदा फोंदोखिबने बुक फेयर असि स्टेट सेंट्रल लाइब्रेरी इम्फाल आर्ट एंड कल्चर डिपार्टमेंट अमसुंग राजा राममोहन रॉय फाउंडेशन कोलकाता पुनः खुदसमनदना क्वाकैथल दलैबा टिडिम रोड्स एथलेटिक्स यूनियन ट्राउगी ग्राउंड ngasi चथबा हौखिबने ngasi थौरम अदुदा अथोइबा मिथुंगलेन ओइकिबा मिनिस्टर कराम श्यामना लीला अमदी कुमहै हराउगी थौरम पांगथोकपा मतमदा मियाम हुपना तिल्लगा बुक फेयर अमदी लाइब्रेरी की थौरम पांगथोकपदा मी तिनबा ngamdriba लाइबक थीबने लौसिंग तानसिनगदौरिबा कुमहै असिदा मियाम हुपना तिनबा ngamdriba मखै चौखटपदा चाउना थिनथगनी हाइना महागना फोंदोखि पाहनिंगिबा कांबुदुदि ज्ञान वाटपा कांबुदुनेबा नहा ओरिङैदा निसा चारिबा अदगी कैरेक्टर फजद्रिबा मोरल मांसलैबा मसागी सोसाइटी समाज खुनाई से करीनो खंगद्रिबा मयामदु लाइक लाइसु अफा अफबा अदि पारगा अफबो वखलोन मयाम अमा तांसिलगा मणिपुर खुनाई से चौखटना होनबदा अकोई मटिंग पांगदबा यादे ज्ञान लौदबा यादे हाइबा नहारोन सिंगदुनेबा लाइरिक पाहनिंगिदि अदो अदुम सिंगदुदि पाबगी अदि वखलोन सिलैबा उदे नाकलमरमदा थौरमदुगी थौरमपु ओइखिबा मिनिस्टर एल जयंत कुमारना ममांगैदा नहासिंगना लाइब्रेरी दा लाइरिक पाबगी चन्नबी अमा लेरमलबसु ngasi हौगलक्लिबा नहासिंगदा वखलोल असि लैतबगी ममी चाउना तारी एक फन चनरवसु लाइब्रेरी दा लाइरिक पाबगी हैनबी लैट्रिबा मखै कानबा करिसु फंगबंगमलोय लेकाई लेकाई सिंगी क्लब ता चलाइरंबा लाइब्रेरी कया कांखथांगुम तादुना लेरिबा असigi फिबम असिदगी कन्ननबा नहासिंगबु हेन लौसिंग तानसिनबा अहेनबा लाइरिक कया पाबगी हैनबी थमननबा पुन्ना होनमिनसि हाइना महाकना फोंदोखि मैम लई बिरंगमनी लेकाई लेकाई तोंगा तोंग लेकाई लापि बुंगाउतिन लेकाई की पुट क्लब बेरंगमनी बटमम दि क्लब अमा ना हाबे मसेगी क्लब अमगी ख्वाइदगी मरुइबा मखलगी कैरेक्टर से करिनो हाबटागे लाइक अफबा थंबाम लाइक पाब but how to come and do the current book club the like party current club the like really say now it becomes quite questionable or can have mom the club the changa like panning the can have mom the library maintain to the karin do de but simply man apple punjin bakirong ka pa jo sana bona to pat bati to natin na karin to re mit angang single le mi bakil mamang yi but man wa kalon che bas yam na change behavior am la अदन आइन खंजबदि मसी एब्नॉर्मल बिहेवियर से मसी लापदों तो बद मसी दे कोइ मैम पुलम चंगमिनरगा मसी कंट्रोल तो से मसी ने हे नंबर ओइ ब्रेन खन सेंट्रल एग्रीकल्चर यूनिवर्सिटी इम्फाल की कॉलेज ऑफ एग्रीकल्चर ना इंडिग्राम लैब्स फाउंडेशन न्यू दिल्ली का खुदसमनदना क्लाइमेट चेंज लैंड रेस्टोरेशन अमदी फूड सिक्योरिटी की थीम द निधि एक्सेलरेटर रॉड शो प्रोग्राम अमा ngasi पांगथोखरे ngasi चाही कुनगी मतुंगदा स्टेट असदा महिमरोंग पुथोकपा वाटपगी यामना चावबा खुदोंग चादबा अमा मायोगनरकनी
Lomi kaya lau singu bathadok narakle, lofam mangsilakle, lau singu bagi lamda modern technology hapsanduna, lomi singu pukning thogat pamatam oire haina, Kau Imphal gi Vice Chancellor Professor M. Premjit na fongdokre. Iroi sembada leiba Kau Imphal da pangthokiba thoram adugamari lenana Professor M. Premjit na state asida phangliba amadi puthokliba mahimarong sing asi atopa mafam da phangba potlam singa changdamnabada yamna henna mogun lei haiba ekhoi pumbana khangi. Aikoigi pothok asigi pangalna lomi kaya amadi masidagi semtoklaba potlam kaya semduna entrepreneur kaya kanaba phangbagi success story aikhoina thengnare. Adubu laibak thiba amana state asigi lofam kaya mangsilakli lomi kaya amadi makhoigi macha masu singna lomi sinphambu thadoktuna atopa sinpham de pukning changsilakli masimak state government amadi mari lenaba authorities singi oina yamna chawba singnaba amani haiki. Particularly in Manipur and the whole northeastern region, if we are not producing our food, then there is no question of food security. We have to bring our food from outside. That is why our, money, that is all the revenue, it go up. So it is a serious challenge, particularly for the scientists, the policymakers, extension functionaries, then our NGOs, the students, the teachers. Now we have to take very seriously how we can attract, motivate, and attract youth in agriculture. This is which we do call as Maya, motivating and attracting youth in agriculture. What type of agriculture? Not traditional agriculture. It is, we have to change from traditional agriculture to high-tech agriculture or modern agriculture, and here in this context. Agriculture Department amadi Nauria Pakanglakpa Lomi Loop Anina Punna Kutsamnaduna Farmers Cropping System Based Training for National Food Security Mission Pulse Haibathim the Nongmagi Oiba Training Program among us Pangtokre. Laiden Zam Makale Kai Laibung the Pangtokiba Thorum Adugamadi Lenana, Nasiki Training Program Adi the Saruk Yakiba Mue Singda, Rabi Croft Kimaru Marang Sing Yentoki. Ngasigi Thoramadu the Nauria Pakanglakpa Kendragi MLA Soibam Subhasandra, Imphal West District Agriculture Officer K. Kulavidhu, Subdivisional Agricultural Officer Wangoi N. Maniyaima Yauna, Agriculture Department ki official Kayana Sarukyaki. Koi chinjak te mipan tangdagadi koi si ningtamalu idin koi hujik Manipur si mapandagi hengsangi mathen haitare vegetable pol meyam singse item meyam singse machine mapan loina kusal pa ngakani ekoi suba noba tandaba tai aduna ekoi na jinjak te mipan tangdraba loina ekoi ningtamalu idin koi sugi jangse handharabra aibu aigi wakhalon du maina ningjai department kusan laraga silliba training program ase pun jang dabina pothok hena putokena nungai ragaba wat tapadaba jinjak te mipal tangdaba namdamma inumma oiminarsi hai Lambi Sembi Devagi Mayokta Imphal West ke Sekmai Zildagi Kordag Ijil Faubagi Lambi da Ngarangdagi Kaukiba Matam Kaktaba Ban Hena Kansilaktuna Mapam Anida JCB Seasonaduna Lambi Mayai Tokaibaga Loinana Local MLA Su Oidiba Deputy Speaker K. Robindro Gi Asaba Mitam Mai Thakre. Ngarang ayok pung mari dagi Sekmai Zindagi Kordag Ijil Faubagi Lambi da Passenger Puduna Chatliba Gari Gi Association Sing Amadi Lambi Asidalaiba Tongan ba Club Maira Paibi Sing na Kauriba Ban Asibu Sagatuna Ngasi ayuk angan badagi hauna Sekmai Zin Tongkong Tongam Konuma Lafupat Tera Kordag Ijil Gi Mapam Singda Miyam na Thoroktuna Lambi da Tire Mai Thaki Loina na Tongan ba Mapam Anida Su Miyam na JCB Season Aduna Lambi Tokhaiki Lapupat Tera Maya Lekai Dasu, Kendra Sigi MLSU Oidiba Deputy Speaker K. Robindro Ge Asaba Mitam Mai Thaki. Lambi ahum mari phang man natabanina akhoi sumna tangi lambi ama khaktani leirise ado sidagi hena chatpham leitabanina akhoi gi kaksing da adagi moirang da icha isu mayam ama laik laisu tamhali mafam sida di sarkar gi oiba achoba school mahai tamham sang leitabanina ado angang singsigi parikha gi oiro adagi thagi phi sengbagi oiro atu matamda paisa thinba lao haiba matamda mama mapa si adu ki matik achoba awaba mayong nei maramdi lambi yadaba matamda chatpagi khudong chadaba do leibanina adagi hujik athuba matamda khoi emergency case ama lae delivery bu oiro accident bu oiro
adu lakpa matamda lambi se matik chadabani na lambi apakpa thinari da khudong thiba kaya ama mayong nai ado matam asuk koirakpa se MLA sina ngasi bawda lambi se sembagi wa kemta leiti Manipur की पुआरी का सागो नदुर लाखलबा लेसांग हिदेन बु योखटनबा मालेमदा सक तांगनबगी पांदमदा अनिरक सुबा लेसांग हिदेन फेस्टिवल 2020 था सिगे तरानी थोइदगी कुंट्रा फावबा पांगथोकलगनी हाइदि लेसांग हिदेन दलैबा कांची लेहाव कैफेटेरिया दा पाउमी सिंगा उनबदा लेसांग हिदेन बु हेरिटेज साइट अमा ओइना सेमगनबा होनबदा अचौबा थौदांग लौरिबा लेसांग हिदेन प्रोटेक्शन एंड डेवलपमेंट अथॉरिटी की फाउंडर सेटलर LC Romes na phongdorakpada leisang hiden asi Manipur gi puari da yamna maru oiba mafam asi ngaktuna thamnaba amadi malem da saktang nanaba langthabal thongju amasung kairau constituency gi mihut singaluina na honari adubu leisang hiden asi sengonaba lenga ki mari lenaba authority da memorandum kaya pisilabasu thabak oina pangthoktri haina pendaba phongdorakhi फेस्टिवल असिदैदा तोंगान तोंगानबा अखोगी इंडिजिनस होइबा इवेंट कया अखोगी लिकोन सानबा अदुगा पुंग चोलोम मुंगना न सिंगबा दुलोइना नमरु ओइना अखोन मेन ओइना अखोय थमजरिबदी पुआरीगा सागुना दन लाक्लबा मसम मफम असिदा हियांग तानबा यामना मरी लेनबा अखोगी जगा अमखक अखोय लिसांग देंसि ओइबा मसिन मरमर कांदा अखोगी मरु ओइना हेना मेन इम्फेसिस अखोयना पिगदबसि हियांग तानबगी थोरम अमखक अखोगी ममांग अखोय अहानबा फेस्टिवल दगी हौदुकिबा सुमाय तौदना हियांग तानबगी थोरम सि हंदा अनिरक सुबोइना पांगतुक जगनी मसिदा लेबाक मियाम अमदी इरमदा मिरेचा खुदि सरuk yabiduna heritage site asi kanjanaba amadi chapkhanaba honabada malemna masaktano honabada saruk yabiyu jaga asi kannaba honabada lenga ki maikidegi chochouba cooperation pibiyu ngasi authority ki maikidegi nonu ningsingjari Haukiba January ahum amadi marida Kolkata da pangthokiba taruk suba All India State Government Employees Confederation gi miphamda lakliba February thada Parliament mamangda khongjang changsan ba haina warep nakre haina mifam aduda saruk yakiba Confederation asigi Manipur State Unit ki maikidegi thamlakli ngasi Imphal gi Rawat Bhavan da Paumi Singa unabada All India State Government Employees Confederation Manipur Unit ki President M. J. Kumar na phongdorakpada India lenga ki neo-liberal economic policy ki makhada loishang kaya privatization taurakpa asina achauba chaitheng ama piri haikibaga loinana phamkiba mifam aduda haukiba chahi lisingani mari dagi chatnaba haukiba new pension scheme adu handoktuna hanagi scheme adu chana hananaba khongjang changsanaba su warep lobada yauri hairi Hire and fire haiba policy ma ai khoi chathari ten ba matam amaki tamakta employment asi lawraba ai di tha hong ka gi employment law yauri hujik sida adumba gi mawong da mi kuding makse masi employment kuding makse tawrok pa yaba gi policy ma sum mathang dang chatharakpa leiriba government gi oina leiriba infrastructure public sector gi oina leiriba factory bo erasu railways bo erasu natragana any kind of akhoi gi government gi establishment sing se masi privatization tawraga sum privatization tawraga loina sum mahalakna honarakpa February thada aikoi employees gi oiba all India gi oiba akoi khongjang ama parliament mamangda aikoi khongjang ama protest mi rally ama madu pangthokani madu Manipur gi su saruk yagani na ayamda thamjari Manipur lenga ki labor singi benefit fund kumja lisingani tara taruk tagi pithoktana leiriba asi athuba matamda mari lenaba authority na pithoknaba loyalam construction workers welfare union na cherol amada hairakle lenga ki labor singi dama kaithoktuna leiraba senfambo chahi mari palhanduna thamba haiba asi senmi singbu ot naibani haina cherol asna makhadari Yumpham yaudaba Simson Sazan Bawafum Karada Yumpham Oiraga Janet Academy Tingzilagani Haina Lona Tinkraba Lalholo KCP People's War na Nungtigi Fungba Pau Chasing the Funglakpa Laibak Tibani Haina Academy Asigi Maike de Gimiam the Singtorakli. Sangai Proda Laiba Academy Asada Pangtokpa Paumi Singa Unabada Academy Asigi Secretary Aton Leishiambana Politics ki oiba akhuba mityeng manba wafam kayada Yumpham Oiraga School Asigi Mingchat Tinanaba Silakpa Laibak Tibani. Lubasina thamlakliba hanthaba thaki wafam sing asi India pumbagi oina makok thongba mahairoi puthokraba school asina tawgadaba natte Yumpham yaudaba wafam sing asiga school asiga mari leinade haina tha kharagi mamangda singtokhiba leikibana makhata na lalholuf asiga wafam asigi matangda wafangnaba tawraroi Aran bawafam singda Yumpham oiraga school thingani haina lauthorakpa maram chade lubna achum aral kupna thigat piraga thabak tawbiyo haina mahakna phongdorakli Hoki bangarang
dana paper ta ama phongi ngachina ama phongi ani gi khena basina khoida chamam na buju phole marama china mari leina basingna hari wafam asi amutang yam chumna thidok piduna hari ba thodo asi amu han matung da ton bigano makha ta na jini iskuna sum awai kum tawduna chingtok ki tanja jo khoi logjara roi hari wafam simak chiga chamana wafam asi khoina haugi bada chu handak chu aroi boina yang wafam da chingtok seri Coordinating Committee, All Manipur Youths and Students Welfare Association, AMY and SWA की Free Computer Laboratory campaign की अनिसुबा phase था से की अनिसुबा चयोल दगी चथाबा हौरगनी हाइना association असी की convener KH रामेश्वर न फोंगदोरकली Computer lab thambagi khudong chadaba leiba school singna association asika punna khutsamnaduna computer lab sing hangtokna bahona minasi haina mahakna appeal tawrakli wafamasi ngasi association asigi nauna puthokpa anoba chahi gi calendar fongbagi thoramda mahakna phongdokhibani jingarel de leiba p namjoklung high school da pangthokpa thoram aduda rameshwarna Malemgi oina information technology gi lamda kham thengna chawkhatnaraba matam asada computer gi losing watna leiba chumloi mahiroi singdagi computer fees khaktamak lauraga computer lab matik chana thamdaba school singi mathakta loop asana akanba meeting changduna lakli makha tana su changkhigani mari lenaba loisang singna su mahiroi singdagi namthak tawraga fees loriba school sing asigi mathakta akanba meeting changhaninge haikhi Loinana, Mamang Chahi Lisangani Taramapanda, Hongdokiba campaign, Asigi Ahanba Festa, Punna School Kuntramangada Computer Lab, Hangdokibagum, Anoba Face Asidagi School Kuntramangada Lab Asi, Hangnana Bapandam Tamli, Haina Mahagna Fongdoki. Mamangi first phase da 35 school Manipur da leba private school kuntra manga da computer education khoi mai pak na pangthok chakre loina na second phase da maroina amuksu 35 school amaga pangthok na khoi pandam thami computer age ki matam asida khoi mahiroi sing da khoi namthak tor kan da fees lora kan da school sing na matik chaba khoi oza tham da vida computer lab leita vida khoi school sing jina ngasai gi laira praja sing da mahiroi sing da namthak tor kan da khoi sen khonggot paisa tan ba do khoi coordinating committee gi mai kai da economy yang changan Kaching District Commando gi team amana district asigi tongan bama dagi mioi ahum yamlaba drug ka konana phare ngarang nong tilpung mari rom taba matamda Kaching lam khai dagi mioi ani WI tablet lak mari rom ka konana phare pharba mioi adudi More gi Technopal subdivision gi manung chanba L Technopal village dagi ngang khomang mate Elias mangcha chahi kunipan apopulai khidraba Chungkhopao Mate Amadi Technopal subdivision gi manung chanba di Moana Phai village dagi Jamkhen Thang Haukif chahi kunmathoi apokpa Thangkholet Haukip ni hairi Nakalam rom dangarang nung tilpung mga minute kuntra rom taba matamda Sora Bazar da drug loan bani haiba nupa ama WI tablet lising mariga konana phare Parabamioi Aduna Kaching Wairi, Thongam Lekai degi Sogaizam Azid Singh, Elias Angangcha, Chahinifu, Apokpa SIS Ibotombini Hari. Parabamioi Singh Adu, Makoi degi Pagala Kiba Polam Singh Aduga Konana, Kaching Police Station, the Sinakre Hari. CPI Manipur State Council ge Secretary L Sutin Kumar bu police na fazan dinat thamkibagi mayokta secretary asigi loinabi THS Bedavani na Manipur Human Rights Commission da wakat kre wakat asigi matungin na miyoibagi hakmat liba thawong asigi mathakta commission asina lokhatpam thokpa action lokhat piyo haina taksili amaromda All Manipur nupi marup na sucherol amada yaning da fongdorakli loina na Sutin Kumar bu condition amata yaudana athubu matamda thadoragna ba cherol asina makhatari Thawal District Police Commando Amadi Churachandpur Police ki apun batim amana haukiba January 3 ki nungtilpung mariga minute nifurom taba matamda utlagi gang member ani Tolen village dagi phare hairi pharbamioi ani adudi Monglen Phai dagi self-styled civil administrative officer CAO Jangkholen Elias J Singson chahi yangkai apopulai khidraba Paulun Singson amadi Khongjang village tagi Joshua Elias Kaimin Thang chahi kuntaret apokpa Ginkholon ni hairi Makoyani dagi 12 bore shotgun amaga loinana sale oina lupa lising tarani thoisu yaurangki hairi pharbamioi ani adu
makha taba wahang pahong chathanaba Churachandpur Police Station da sinakre hari. Coalition Against Drugs and Alcohol Kadana Lamdam Asidagi Mayai Kaba Chinjak Nisa Maru Pangna Muthat Naba Changsilakpa Khongjangi Sarukama Oina Thawal District ki Manung Chanba Thawal Athokpam Awang Leikaida Miyamgi Mipam Pangthokre Mipam adu District Library cum Youth Center Holda Athokpam Maira Paibi Apun Belup All Athokpam Clubs and Organization All Manipur Women's Social Reformation and Development Samas Nupi Samas Amadi Kadana Kutsam Naduna Pangthokibane Mifam aduda Thawalgi SP Dr. S. Ibomcha Yauna Miyoi Kayana Sarukyaki. KCP Group ki apunba People's War Group ki PRO ni haiba chingkhai ngan bana thadrok pcherol amada KCP PWZ sembada bazi macha amadi Lenin Koba mioi amata yaude amadi mari leinade loop ki mingbu lana sizinaduna lebak miyambu chamamnaba pokhaliba singi mathakta chingkhai ngan bagi cherol asina makhata na akan berchek silva thamlakle Imphal East ki Kongbo Uchekol Takhok the Ladyba Miamna Puruk Shobi Laifomlen Haina Kangnariba Ibudho Pakhangba Amasung Ibentho Laishna Haraubagi Thoram Ngasi Wakchingi Tara Mangani Panba Thabum Purnima Numitta Pangthokre Lamdamasigi Puariga Naknaba Mari Laibata Natana State Government na Historical Site Oina Sakhanglaba Laifomlen Asida Miamna Ayuk Anganbadagi Hauna Ibudho Pakhangba Amasung Ibentho Laishna gi Khubamda Ngamzaba Hairang Lairang Kachaduna Thongni Zaki Ibudho Ibentho Anigi Harau Mathoi Kabagi Thoram Asigamari Lenana Puruk Chobi Ibudho Pakhangba Thosil Lup ki Thopurel Okram Manglem Mitaina Haikibada Lamdamasida Ladiba Miyambu take the Kaidana Amadi Nungai Yaifana Lainanaba Haraubagi Thoram Asi Pangthokpani Adubu State Government na Sakhanglaba Laifamlen Asibuning Tina Sembi than a Ladiba Asi Atobumatam the meeting Jangbiyo Haina Laingaki Pugning Chingsilakli Sungai Ningthau Piwaran Chararung Matamda, Pakoi Part Look Widow Mapamda, Hirang Larang Tamdiragati Magi Matara Arangbachi, Kokani Hibawari Sinamapung, Erakanda, Tandidasan Yana, Lukiba, Yung Konang Tawi Poktang Matungina, Matada Arang, Koki Bastagi, Masi, Yamna Maruba, Lapamamu, Maramasina Sumba, Lapamasi, Wakchingi, Tabung Tanina Kangareba, Sei Kudingi, Ayuki and Nanbadagi, no Matumna Levang Togi, Amadi Malim Hingiba, Yektere, Lady Kuding Mache, Masada Tintung Lightung Pokpa, Tia Lanadaba Anama, Sudanaba, Idogi Tonga Sida, Koi, Ibe Kabung, Takalakat, Tamjarakanda, Tabung Mio. Kunai koi phagani haibagi wakhallon da idongna hogdomadagi ngasi phawwa tatpa kang bleitana tasajaban athuba matamda lengak paibiriba lebaki afabata dakhot thorang chimbiri hin mieng changbidragadi laifam masi hoji leiba changsa chum leihidra haibagi pakhatjabang makhoi yam kan phawjare Manipuri Martial Arts Thangta da Sangit Natak Academy Award Fangkraba Saknairaba Oza Sinam Devabrata gi Marfumathoirak Suba birth anniversary gi Thoram Pangthokre Thoramadu Imphal West District ki Sagolban Tera Lokrakpam Lekai Daleba Living Arts Academy Manipuri Thangta Laman Thangta na Sinduna Wahingbam Lekai Daleba Aryan Theatre da Pangthokibane Thoramaduga Mari Lenana Professor Paunam Gunindrona Hai Lamdamasigi Puari da Manipur gi Thangta Asi Ngalingai Miga Laiga Sagonaringai Matamdagi Hauna Leraklaba Posak Amani Haike Oza Sinam Devabratana Manipur gi Thangtabu Masak Thokna Thamnaba Amasung Yokhanabo Hanabada Achoba Thodang Kaya Loramba Misak Amani Mahana Loramba Thodang Sing Singtabada Loiba Nairoi Haike Manipur si British na loksile 27 April da Bangladesh Iran sikatana 29 April stage da Zelen College na order mathoye thoi mo order ti kari hai hai matamda yam samna ngasi dagina nimitari ni phawgi manunga kana kuma Manipuri amana mayum da thangsa short hai natra fire arms hai masi thamlamba tarwadi natra madu pai na talamba tarwadi mado jila cross towa ekam matam loi thaba natraga sirugi dandi phaw pigani haina smai do lamri masidagi apai thangka si aki wama yawna mayam si tam tarbasu hongna tamna daba tuminna nungdam da kari tambagi masi keno tawena tapi
Sopleng Katamnao Long Linkat Kiba Chahi Nifutaruk Subagi Mapo Kuman Thoram Pangtokre. Thoramadu Kangpopi District Ke Sopleng Village da Sopleng Katamnao Long na Sinduna Pangtokibani. Thoramadu the Saruk Yakiba Bhakti Kumar na Lamdam Asida, Mahorol Degi Lerklaba Tangkul Amasong, Maite Singalinariba Mari Asi, Horakliba Mui Sing Nangak na Chatpa Matau Tai Haike. Buariga Sago Naduna Laklaba Mari Asi Hen Asetpa Oirasano Haike. ꯑꯩꯈꯣꯏꯒ ꯇꯥꯡꯈꯨꯜꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯃꯔꯤ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯑꯁꯤ ꯉꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯤꯕ ꯅꯍꯥꯔꯣꯜ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤ ꯉꯥꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗ ꯑꯆꯦꯠꯄ ꯊꯥꯖꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯑꯩꯒꯤ ꯁꯤꯡꯃꯤ ꯏꯄꯥ ꯏꯃꯥꯗꯨꯁꯨ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯅꯤ ꯑꯩꯒꯤ ꯏꯄꯨ ꯏꯕꯦꯜꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯨꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯅ ꯂꯩꯔꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯃꯨꯟꯅꯥꯏꯗꯅ ꯅꯨꯡꯗ ꯍꯛꯇꯨꯅ ꯃꯁꯤ ꯂꯩꯍꯧꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏ National Handloom Development Program ge manung channa Nauriya Pakhang Lakpa Kendra ge manung channa Fisabi Chama Yankhaida Fisakol Amadi Fisabada Changba Potlam Singh Khutsinakre. Development Commissioner Handloom Ministry of Textiles Government of India Gimiting Makada Weaver Service Center Imphal na Sindhuna Nauriya Pakhang Lakpa Kendra ge manung channa Laiden Zam Sabal Community Hall de Bangthoki Bathoram Amada MLA Soibam Subhasandrana Beneficiaries Singh da Fees Sabagi Potlam Singh Adu Khutsinake. Ngasigi Thoram Aduda Weaver Service Center Imphal gi Director HK Baro Technical Superintendent Nirpati Patel Yauna Mioy Kayana Sarugyake. Asa Angalwadi workers sing the Nupi Singi Health Benefits Scheme gi matangda awareness pibagi thoram among asi Primary Health Center thangda da pangthokre loina na thoram gi manung channa mirol bi Nupi Singi Health Checkup su pangthokhe thoram adu Pradhan Mantri Surakshit Matritva Abhiyan PMSMA ki makhada District Health Society Primary Health Society thanga amadi Integrated Child Development Scheme Moirang Block na sinduna pangthokpane Thoramadada Mironbi Chani check Tobagaloina na test kaya lem na tauki amadi lem na hidak supiki. Thobal District ki Manung Chanba Khangabok Part 3 ge Popular Youth Club the Blood Donation Cum Awareness Camp Pangthokre. Campaign adu National Health Mission Manipur ge sponsored Makada Association of Blood Donors Manipur Thobal District na Lions Club of Centurion Thobal Greater Amasung Blood Bank and Transfusion Unit Jenims Kapuna Kutsam Naraga Chatakibani. Campaign adu ki Manung Chana Nupi Yauna Punamioi Nifuni Thoina EPK. Kabui Phurup ki oina wakchingi tarahumdoi panba numitta chahi khudingi pangthokpa gan ngai kumhai mapham kaya da harau tayamna pangthok nariba asida city police na major khul da pangthokliba gan ngai kumhai ki sililangli basingda ngamjaba khudol tamkhre khudol tamba asiga mari lainana major khul gi mioi amana phongdorakpada haurangai dagi leiraklaba nungsi chanabagi mari asi handak pangthokliba gan ngai kumhai asina amukka hena chetsinaba oirasano haike Forest and Environment Minister T.H. Siam Kumar na numit tarit ni chubna chathagadaba Nambol Bora Festival ngasi hagdokre. Kanglai Ecotourism Development Association Nambol na sinduna Nambol Higher Secondary Playground da pangthokpa thoram aduda Minister Shyam Kumar na yelhongai dagi leraklaba chinjak singi manung da Bora haiba asisu amani chinjak sing asi tungi mirol gi damak khallaga festival oina pangthokpa asi yamna maram chai haike. Thoramadida Saruk Yakiban Nambolgi MLA AL Lokena Nambol Borana Nambol Asi Miam the Masak Kanghali Adubu Nambol Kaitel Asisu Matamgat Chunana Semgat Pagitangai Fadabalai Haike. Festival Hogdopugi Thoram Aduda MLA Dr. S. Ranjan L. Radhakishore Yauna Mioy Kayana Saruk Yake. Jathariba Festival Asida Manipur gi tongan tongan ba mafam kaya dagi lakba Mioy Singna Puna Stall Nifuna Saruk Yadana Bora Makhal Mathel Yoli.
Manipur da khang ko ngasi baw mahuron dagi bora festival bora asi adagi mati nambol gi bora hai ga ma puna ma khangnai amok su itali sakhi wori ba ibudo khori pha ba lam dam moi ba lokta ki min che gi lam dam koi ba thanga karang adagi itasi woi ba lambi pha ba jaga itali ga sagon lam dam ma ne aduna lam dam ma sida bora festival pangthok pe si lam dam ma se gi sugumba kanglei eco tourism da lamai association na wakalon bu thok tana lam dam ma si environment ga amadi hiram kudi makta akai tas to ba ya ba mayam se kai si thagale aduga ai site gi so adagi ma dhana thagale Housing ngasi nongmagi sanabagi pauda ahomrak suba Khelo India Youth Games numidang wairam Assam gi Guwahati da leibai Indira Gandhi Stadium da achawa thoram amaga loinana hogdokre games asi hogdokpagi thoram aduda Union Sports Minister Kiren Rijiju Assam gi Chief Minister Sarvanand Sonowal leibak asigi masak nairaba sanaroi sing yauna tongan tongan ba masak naiba mioi sing su saruk yakhe leibak asigi state kontra taret amasung Union Territory singdagi sanaroi lising tarukka Janipana Sports Event Makal Kunda Athoi Ehentana Gadori. Youth Games Audokpagi Thoram Aduda Makal Makha Kayagi Light Show Jagoi Amasung Isai Kaya Utki. Manipur gi football gi puwari da ihan hanbo oina Manipur Youth League February ani da gi pangthokpa hauragani India gi tongan tongan ba states sing da Youth League kaya pangthokna rabasu under 13 under 15 amadi under 18 gi Youth League amukta da pangthokpa asi Manipur na ahanbo oigadori All India Football Federation gi makada All Manipur Football Association na classic group of hotel gi matenga loinana league asi pangthokadabani Youth League asi achouba thodang lauduna League asi pangthokpagi patron chief oiriba Sagolban ACG MLA RK Imona Laikhidraba mahaki apokpa Manipur ki chief minister oirambata natana Rajiv Gandhi na prime minister oiringada Union Sports Minister oiramba RK Jayachandra gi mingda League asi RK Jayachandra Memorial Manipur Youth League haina mingthonduna pangthokadori League asi pangthoklagani haina ngasi Chingmerong Dalaiba Hotel Classic Grande da Sililangli basingna pawmin singda unaduna league asigi akupa warol thamlakhibani tha ahum chupna pangthokadaba league asida under 13 under 15 amadi under 18 ge team nipan saruk yagani loinana home and away basis ta punna match chamaga humudra taret sanagani loinana punna sanaroi chatrukna league asida saruk yagani kali tawraga hena Manipur da sportsmen singi phagalakadra hana khalubada ai wakanjida masi youth league se yamna emphagi su tungda hena afaba foundation ama leirna aduga players sing puthopam ngambada hena mateng oiba yabada masi ama tawragadi already koi state league ka sanadana leirabanina masi naha singi amatang semba yaragadi haibe wakanjida lakpani aduna aigi ahan RK Jayachandra Singh matamamgi Manipur ki chief minister ahamba Union Minister Sports Paijaramba aduna masi sports masana yam pamjaramba duda kainomtang magi mamingda aina su katningba aduna masi league siga koi yauminaraga khusaminaraga smai toba yagada haina wakhan sida ai masi samnarakpani It gives us a bright future ahead with this league coming ahead and it will give all our youths the kids who are looking for a career in football it will give them a great opportunity for them to take part in the league and be a part of the league. And also we will have a basic criteria of qualifying for the league, which has been decided with consultancy with the technical partner of All Manipur Football Association. National Sports University Imphal Nasinduranga Sidagi NSU Invitational Football Tournament 2020 Kumanapau Sports Complex ki Men's Stadium da hokre hariba football tournament asida tongan ba team nipan na saruk yaduna tha sige tarataruk fauba Kumanapau Men's Stadium amasung RCC ground da pangthokadabani ngasi hokdokpu numita yami oiriba National Sports University Imphal A amadi Manipur University anigi marakta sanakhe match asina team animakna hai singbasing uthoktuna sanabada yumbu NSU A na ahanba half Manipur University gi maikeida goal ama chansinduna mangzil thana satke anisuba half matungdasu team animakna akanba lamba tawnaduna sanakhe adubu abiba matam phawbagi manungda Manipur University na goal chanba ngamdabana NSU A na goal ama sinoda mangzil thaduna adumak chatke loinana match asigi referee na ehenba matam piduna sanabada makhatana goal amata chanadana NSU A goal
amasinoda mai pakhe loinana tournament asigi ngasi anisuba Matchta Kha Manipur College amasung Dhanamanjuri University Sanagani aduga ahumsuba Matchtana National Institute of Technology Manipur ga Liberal College anina Sanagani. Utlau FC na sindana haukiba December 15 Utlau Kangzaibungda Satarakpa Ahanba Village Open 7-a-side soccer tournament ki final da Sai FC Utlau ga Ibudhau FC ga sanaragani. Ngasi sanakiba semi final match singda Sai FC Utlau na wahing Khunphambu Panzil Mapan amada maitiba pike. Loinana Ibudhau FC na Naran Konjinbu Panzil amasinoda maitiba piduna final chankibani. Tournament asigi final match lakadoriba January 13 da sanaragani. Mangasuba Imam Anishang Memorial State Level for Aside Mini Boys under 35 kg football tournament ki final da LKYDA Laifam Kunau amadi UTLWO Uripok Anina Lambat Taunagani. Yengkhom Sanjeev ke Senthang Makada Rising Knowledge Club Koyathong na Sindana Koyathong da Laiba Tombisna High School ke Sanabungda ngasi sanakiba ahanba semi final da LKYDA Laifam Kunau na YISC Samthong Longzam Maning Lerakpu Panzil Amasino the Mighty Piramlaga tournament asigi final Changbangam Kibuga Luinana Anisba semi final dana UTLWO Uripogna All FCB Sorbon Thingelbu Panzil Amasino the Mighty Piramlaga tournament asigi final Changbangam Ki Thasagi Tara Nithoi the tournament asigi final match Sanaragani. All Jiribam Sports Association AZS in Sindhuna Chatharagliba first Moirangtem Jodis Chandra Memorial Invitation Football Tournament 2020 ge ngasi sanakiba matchta UZB Marquillen na PFC Faitol Bupanzal ani amada maithiba pikre Tim Tara Tarukna Saruk Yaduna Haukiba January Ahumdagi Ziribam Higher Secondary Playground at Chatharagliba Tournament asige hayengi matchta FCK New Alipur amadi JBFC Abong Punji Ziribam Anina Lambat Taunaragani. Super Junior Boys Under 16 State Polo Tournament X Polo Club Wangkai amadi Nagamapal Youth Polo Club Anina Lambat Taunaragani. Masisanakiba Polo Tournament asige ahanba semi final da X Polo Club Wangkai na Samurau Polo Club pu Panzil Nipan amada maitiba piramlaga Chatharakliba Polo Tournament asigi final changke. Chatharakliba Polo Tournament asigi ngasi sanakiba anisuba semi final dana Nagamapal Youth Polo Club na Thobal Youth Polo Club Pupanzil Nipan amada maitiba piduna final changke. All Manipur Polo Association ki meeting makada Imphal ki Mapal Kangzaibungda sanaba haukiba Polo Tournament asida Manipur ki tongan mafam singdagi lakpa polo team taretna knockout basis ta lambat taunari. Thasagi Taranithoi the Junior Polo Tournament asigi final match sanaragani. CYLC Tennis Championship ki Men's Open ki final da S Vicky amadi H Bhushan ani lambat taunaragani. Manipur Tennis Association ki meeting makada Association of Tennis Lovers Nisinduna Singjamai Chinga Mathak Talaiba CYLC ki tennis ground ngasi ayuk sanakiba chahi nifu manga mathaki doubles ki ahanba semi final da Tule amadi Kangzamba ani ki Zurana Prakash amadi Manikanta anibu point taruk ama amadi taruk amada aduga anisba semi final dana Dilip amadi Ibohal ani ki Jurana Iboton amadi Rakesh ani ki Zurabu taruk ahum taruk tara nipan da maitiba piramlaga tournament asigi final changbangam ke Chatharakliba Tennis Championship asigi Men's Open da Sanaroi Tara Taruk Chahi Kuntramanga Mathaki doubles ta na Sanaroi Kunithoi aduga Chahi Nifu Manga Mathaki doubles ta Sanaroi Tara na Saruk Yaduna athoi ahen tanari hayeng makhataba match sing sanaragani.
Marisuba Tongbram Subol Memorial T20 Cricket Tournament Model Club Chingamakha Amadi YWC Langtabal Ani Mai Pakre. Ngasi Youth Welfare Club Langtabal Sanabungda Sanakiba Cricket Tournament Asiki Taret Suba Likta To Chingamkiba Model Club Chingamakhana Mats Ki Apiba Over Kuntra Yogdana Mats Over Kunda Wicket Mapan Turaga Ran Chamaga Taruk Lauke. Match asigi ani suba betting sanakiba DSU Kwakitel na apiba over Kunda wicket Taruk Turaga run Marfudra Mari Lobadagi match asi Model Club na run train thoida mai pak pangamki. Tournament asigi ngasiri nungtel sanakiba nipan suba league ta toss ngamkiba YWC Langtabal na betting hana sananaba warep lauke. Match asigi apiba over kun yodana over tranipan ga ball anida wicket pumnamak tukhi. Match asigi ani suba betting sanakiba Chem Kagempalina match asigi apiba over Kunda wicket nipan turaga run chamaga ani lauduna match asi run anida maitiba nangke. Hayeng makhataba match ani sanaragani. Arab the bulletin asigi headlines amhana miyam da thamsari. Numit tarani chumna chathagadaba kunipan laksuba Imphal Book Fair hogdokre ngasigi mirol sing the lairik pabagi hainabi lehan batangai pade haina Art and Culture Minister L. Jentakumar na hairi. College of Agriculture Imphal na Indigram Labs Foundation New Delhi ga khutsam naduna climate change land restoration amadi food security gi thimda needy accelerator roadshow program pangthokre. Ahumrak Suba Khelo India Youth Games Guwahati gi Indira Gandhi Stadium da chawba thoram amaga loinana Union Sports Minister Kiren Rijijuna hogdokre. Amasong Manipur gi football gi puwari da ihan hanbo oina amuktada under 13 under 15 amadi under 18 gyapon ba Manipur Youth Late February ani dagi pangthokpa hauragani.